ꯉꯁꯤꯁꯦ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯃꯌꯨꯝꯗ ꯌꯨꯝꯁꯪ ꯀꯥꯕ ꯆꯠꯇꯣꯏꯅꯦꯕ ꯃꯥꯁ ꯃꯔꯥꯗ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯅ ꯊꯤꯟꯕꯤꯔꯅꯤ. ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯦ ꯏꯃꯥꯟꯅꯕꯤ ꯑꯅꯤꯒ ꯆꯠꯇꯣꯏꯅꯦꯕ. ꯑꯃꯅ ꯁꯤꯞꯇꯤꯂꯥꯗꯒꯤ ꯑꯃꯅ ꯁꯔꯥꯗꯒꯤ. ꯑꯗꯣ ꯂꯣꯏꯁꯟꯕ ꯂꯣꯏꯗ꯭ꯔꯦ ꯍꯥꯏ. ꯁꯤꯞꯇꯤꯂꯥꯗꯣ ꯈꯔ ꯃꯣꯟꯖꯩꯌꯦꯕ. ꯑꯗꯣ ꯁꯔꯥꯒꯤꯗꯨꯗꯤ ꯉꯥꯏꯅ ꯂꯩꯔꯦ ꯍꯥꯏꯌꯦ. ꯍꯧꯖꯤꯛ ꯕꯂꯥꯄꯨꯜ ꯌꯧꯔꯦ. ꯃꯣꯏ ꯂꯧꯈꯠꯂꯅꯤ. ꯏꯃꯥꯟꯅꯕꯤꯅ ꯀꯣꯜ ꯇꯧꯔ ꯐꯥꯒꯤ ꯇꯧꯔꯦ. ꯃꯣꯏ ꯆꯥꯛ ꯆꯥ ꯇꯣꯛꯇꯣꯔꯦ ꯍꯥꯏꯌꯦ. ꯏꯃꯥꯟꯅꯕꯤ ꯑꯃꯁꯦ ꯀꯦꯕꯗ ꯒꯤꯐ ꯀꯥꯎꯔꯝꯃꯦ. ꯑꯩ ꯅꯝꯃꯤꯁꯦ ꯉꯝꯖꯗꯦ. ꯍꯣꯏ ꯃꯥꯄꯤ ꯀꯩꯅꯣꯒꯅꯤꯅꯦ. ꯄꯨꯔꯥ ꯌꯨꯇꯨꯕꯔꯅꯤꯅꯦ ꯃꯥꯗꯤ ꯄꯨꯔꯥ. रोमी मोहट का नाम था. चनबी चनू दो चनबी चनू. सानी नोक लो देंगे से नया होता. फोन से ही करना. हाँ से है मो मुझे चाक खा रहा नहीं. चाक ngairi चाक ngairi. कहीं है बा? ꯑꯅꯤꯁꯤꯅ ꯀꯥꯔꯛ ꯆꯪꯉꯒ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯦ ꯍꯥꯏꯅ ꯇꯧꯏꯁꯤꯗꯤ ꯌꯦꯡꯉꯨ. ꯁꯦ ꯇ꯭ꯋꯤꯟ ꯑꯅꯤꯁꯦ ꯌꯦꯡꯉꯨ. ꯀꯥꯔꯛ ꯆꯪꯉꯒ ꯇ꯭ꯋꯤꯟꯁ ꯑꯅꯤꯁꯦ. ꯆꯦꯆꯦ ꯅꯈꯣꯏ ꯄꯣꯠ ꯄꯨꯔꯛꯑꯣꯏ ꯈꯪꯕ꯭ꯔꯥ? ꯅꯪ ꯂꯥꯛꯀꯗꯕꯅꯤ. ꯔꯣꯃꯤꯅꯥꯁꯨ ꯄꯨꯔꯛꯑꯣꯏ ꯀꯩꯁꯨ. ꯄꯨꯔꯛꯑꯣꯏ. ꯑꯍꯥ ꯁꯤꯕꯥꯅꯤꯁꯨ ꯄꯨꯔꯛꯑꯣꯏ. ꯅꯪ ꯅ꯭ꯌꯨ ꯏꯌꯔ ꯅꯨꯃꯤꯠ ꯈꯔ मेलादा ꯂꯥꯛꯄ मेलाꯗ ꯂꯥꯛꯀꯗꯕꯅꯤ. जाए चसे. ꯑꯣ ꯑꯩꯅꯅꯦ ꯅꯈꯣꯏꯅ ꯁꯣꯟꯕꯤꯜ ꯃꯥꯟꯕ ꯃꯩ ꯍꯥꯏꯕꯗꯣ ꯑꯩ ꯎꯠꯄꯤꯒꯦ. ꯁꯣꯟꯕꯤꯜꯗ ꯍꯦꯟꯅ ꯐꯖꯩ. ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯀꯪꯉꯤꯗꯅꯀꯣ. ꯅꯪꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯊꯥꯖꯗꯦ. नहान होसोगिबो नुपीदोनी नुपी लांदा. ꯊꯥꯖꯗꯦ ꯅꯪꯁꯦ. नहानगी मखोंदोगा सिगी मखोंसेगा जिंगु. ꯃꯣꯏ ꯍꯥꯏꯕ ꯅꯪ ꯃꯈꯣꯟꯁꯦ ꯌꯥꯝ ꯅꯧꯋꯤ ꯌꯥꯝ ꯅꯨꯡꯁꯤ ꯀꯥꯏꯁꯨ ꯅꯥꯀꯟ ꯕꯨ ꯕꯨ नंग लिरी खोइरी दिदो नुमितो. ꯑꯩ ꯍꯥꯏꯗꯣꯏꯅꯦ ꯇꯥꯕ ꯍꯩꯕ꯭ꯔꯥ ꯆꯠꯄꯅ ꯈꯪꯕ꯭ꯔꯥ. फजाइए फजाइए. ꯑꯁꯣꯏꯕ ꯌꯥꯎꯕꯅꯦ ꯃꯌꯥꯝ ꯃꯩꯔꯥꯗꯒ ꯀꯩꯅꯣꯒ ꯍꯥꯏꯖꯟꯕꯤ. ꯅꯪ ꯈꯪꯉꯝꯃꯣꯏꯗ. ꯈꯪꯉꯝꯃꯣꯏꯗ. ꯑꯍꯥꯟꯕ ꯍꯥꯏꯕꯗꯣ ꯂꯨꯄꯥꯗꯗꯤ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯔꯒꯗꯤꯅꯦ ꯀꯩꯅꯣ ꯇꯧꯔꯛꯇ꯭ꯔꯦꯗ ꯀꯤꯔꯛꯇ꯭ꯔꯦ. ꯑꯍꯥꯟꯕꯗꯗꯤꯅꯦ ꯀꯤꯌꯦꯕ ꯍꯥꯏꯗꯤ ꯎꯇꯣ ꯃꯤꯇꯣ रिकॉर्ड तौरे. इसको हाको. खोई कैमरा कैमरा. ओए कैमरा कैमरा जेंगना हल्ली. ꯃꯥꯅꯤꯅ ꯏꯁꯤꯡ ꯑꯃ ꯊꯝꯕꯤꯔꯝꯃꯣ. ꯃꯃꯥ ꯏꯁꯤꯡ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯅꯦꯅꯥꯏꯗꯣ. ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ 세이로 이마 가위. 시내기 과연 난만이. 미스 베이비 юм남. ꯕꯦꯕꯤ ꯌꯨꯝ ꯅꯥꯝꯂꯣ ꯅꯠꯇ꯭ꯔꯒ ꯀꯩꯕ ꯔꯣꯃꯤ ꯌꯨꯝ ꯅꯥꯝꯂꯣ ꯕꯦꯕꯤ ꯌꯨꯝ ꯅꯥꯝꯂꯣ. ꯕꯦꯕꯤ ꯌꯨꯝ ꯅꯥꯝꯅꯦ. ꯅꯤꯛꯅꯦꯝ. ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ. ꯁꯦ ꯃꯥꯒꯤ ꯑꯩꯒꯤ ꯊꯕꯛꯀꯤ ꯃꯤ ꯈꯛꯇꯅꯤ ꯈꯪꯉꯦꯕ. ꯁꯦ 베이비 юм남ꯒꯤ ꯆꯥꯛꯁꯦ ꯃꯥꯒꯤ ꯅꯠꯇꯦ. ꯁꯣꯟꯆꯦ ꯆꯟꯗꯒꯤ ꯂꯧꯔꯤꯅꯤ. ꯃꯥ ꯏꯀꯥꯏ ꯃꯟ. ꯍꯣꯏ ꯂꯦꯝꯗꯕꯒꯤ ꯂꯦꯝꯍꯜꯂꯤꯕ. ꯃꯥ ꯅꯝꯊꯨꯗ ꯂꯦꯝꯍꯟꯕ ꯍꯥꯏꯗꯣ. ꯅꯠꯇ꯭ꯔꯗꯤ ꯅꯥꯜꯂꯤꯅꯦ ꯁꯤꯠ ꯅꯥꯟꯅ ꯄꯥꯏꯗꯣꯏꯗꯧꯅ ꯕꯣꯇꯜꯁꯤꯅ ꯊꯝꯒꯦ ꯇꯧꯔꯤꯅꯤ ꯄꯥꯏꯗꯅꯕ. ꯃꯌꯥꯝꯅ ꯊꯕꯛ ꯇꯧꯅꯩꯁꯦ ꯀꯩꯒꯤꯅꯣ? ꯃꯌꯥꯝꯅ ꯊꯕꯛ ꯇꯧꯅꯩꯁꯦ ꯀꯩꯒꯤꯅꯣ? ꯆꯦꯡ ꯆꯥꯛꯀꯤꯗꯃꯛꯇ. ꯃꯅꯤ ꯂꯦꯝꯍꯟꯕ ꯌꯥꯗꯦ. ꯃꯅꯤ ꯃꯅꯤ ꯃꯅꯤ. ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯄꯥꯝꯃꯨꯏ. ꯆꯦꯡ ꯃꯔꯨ ꯑꯃꯁꯦ ꯌꯥꯝ ꯄꯥꯝꯃꯨꯏ. ꯃꯅꯤ ꯃꯅꯤ ꯃꯅꯤ. ꯔꯣꯃꯤ ꯌꯨꯝ ꯅꯥꯝ ꯍꯥꯏꯗ ꯕꯦꯕꯤ ꯌꯨꯝ ꯅꯥꯝ ꯍꯥꯏꯗ. ꯐꯨꯜ ꯂꯧꯗꯧ ꯇꯥꯏꯕ. ꯌꯥꯔꯕ? ꯔꯤꯜꯁ ꯅꯝꯃꯤ.
ꯌꯥꯝ ꯐꯖꯩ ꯏꯁꯦ ꯃꯐꯝꯗ ꯄꯤꯛꯅꯤꯛ ꯆꯥꯕ ꯐꯖꯅꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯑꯩꯒꯤ ꯅꯦꯠꯁꯦ ꯕ꯭ꯂꯨ ꯀꯂꯔꯁꯦ ꯁꯤꯅ ꯔꯣꯃꯤꯅꯥꯒꯤ ꯑꯗꯒꯤꯗꯤ ꯂꯦꯚꯦꯟꯗꯔ ꯀꯅꯥꯒꯤꯅꯣ ꯑꯩꯒꯤ ꯁꯤꯒꯤ ꯁ꯭ꯀꯥꯏ ꯕ꯭ꯂꯨꯁꯤꯅ ꯀꯅꯥꯒꯤꯅꯣ ꯅꯪꯒꯤ ꯑꯩꯒꯤ ꯅꯠꯇꯦ ꯀꯩꯅꯣꯒꯤ ꯔꯣꯃꯤꯅꯥꯒꯤ ꯑꯩꯒꯤ ꯁꯤꯅ ꯑꯩ ꯅꯠꯇꯦ ꯌꯦꯜꯂꯣꯗꯣ ꯑꯩꯒꯤꯅꯤ ꯅꯪꯒꯤ ꯁꯦ ꯕꯦꯕꯤ ꯌꯨꯝꯅꯥꯝꯒꯤ ꯌꯦꯜꯂꯣꯁꯤꯅ ꯑꯩꯒꯤꯗꯤ ꯍꯥꯏꯗꯤ ꯊꯪꯕ ꯒꯒ꯭ꯂꯥ ꯆꯦꯔꯥ ꯒꯒ꯭ꯂꯥ ꯆꯦꯔꯥꯗ ꯍꯥꯟꯅ ꯌꯥꯝ ꯐꯕꯅꯦꯕ ꯍꯥꯡꯉꯣꯡꯒ ꯇꯧꯅ ꯐꯖꯅ ꯊꯕꯛ ꯄꯨꯔꯝꯃꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯔꯣꯃꯤ ꯌꯨꯝꯅꯥꯝꯅ ꯆꯠꯈꯤꯕ ꯔꯣꯃꯤ ꯃꯦꯗꯥꯝ ꯆꯠꯈꯤꯕꯗꯒꯤ ꯒꯒ꯭ꯂꯥ ꯆꯦꯔꯥ ꯁꯨꯃꯥꯏꯅ ꯑꯩꯗꯥꯒꯤ ꯄꯨꯂꯤꯁꯤꯡꯗꯣ ꯅꯉꯣꯟꯗ ꯁꯥꯎꯗ꯭ꯔꯣ ꯑꯣꯏꯃꯥ ꯊꯕꯛꯀ ꯆꯠꯇꯕ ꯃꯥꯜꯂꯦ ꯃꯥꯗꯤ ꯐꯖꯅ ꯅꯨꯡꯇꯤ ꯆꯠꯄ꯭ꯔꯅꯦ ꯃꯥꯏ ꯊꯕꯛ ꯆꯠꯂ ꯄꯨꯡ 9 ꯆꯠꯄꯅꯦ ꯍꯥꯟꯅꯗꯤ ꯐꯖꯅ ꯁꯨꯕꯅꯤ ꯆꯠꯂꯦ ꯑꯗꯣ ꯑꯩ ꯈꯔ ꯆꯠꯄ ꯑꯩ ꯆꯠꯄꯗꯒꯤꯗꯤ ꯈꯔ ꯃꯊꯛ ꯃꯈꯥ ꯈꯔ ꯑꯣꯜꯂꯦ ꯐꯖꯅ ꯑꯣꯜꯍꯟꯕꯅꯤ ꯃꯊꯪ ꯃꯈꯥ ꯖꯥꯏ ꯑꯩꯈꯣꯏꯅ ꯆꯠꯂꯁꯨ ꯑꯩꯈꯣꯏ ꯃꯤ ꯍꯥꯏꯔꯅ ꯁꯤꯄꯥꯒꯤ ꯃꯤ ꯚꯤꯗꯤꯑꯣ ꯅꯝꯃꯦ Beautiful, so elegant, just looking like a. 그럼 뭐가 ꯅꯣꯏ ꯂꯥꯛꯑꯦꯅꯦ ꯀꯩꯁꯨꯝ ꯅꯣꯏꯒ ꯐꯖꯅꯒ ꯀꯩꯁꯨ 내 아는 펌이는데 이거 그노 호스텔가 해줄리다 시가라 이거 따이 펌가 그만 따이 동가 Bye bye. Thank you for coming. ꯅꯣꯏ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯌꯧꯕꯗꯅꯦ ꯂꯨꯄꯥ 100 ꯂꯧꯕꯅꯤ. 에시반 바깔래 똥원아, 하모나. 하모, 아니면 다 있는 거야. 짱 쩡 상황을 쩡 Ấy gầy lại hả? Anh xin là gầy rung tụi bay thôi bye bye bây giờ đi cô cái thằng tôi mình cô baby em làm xe cây gà đi nó cái đèn gầy cho tôi dễ À. Lấy chơi mà trang làm thế này mấy năm cái lần ra đi. Masali À. ama khagol je kai no gido 또라 또 kare mo ni be na khalo je ko ma ko ai che pa chung pai ni chire gari ko ꯑꯩꯈꯣꯏꯁꯦ ꯆꯠꯈꯤꯕꯗ ꯍꯦꯔꯣꯏꯟ ꯁꯥꯔ ꯆꯠꯂꯦ ꯍꯜꯂꯛꯄꯗꯗꯤ ꯃꯃꯥꯡꯗꯁꯨ ꯐꯝꯅꯤꯡꯕꯒꯤ ꯑꯅꯤꯅꯤ ꯐꯝꯗꯜꯂꯤꯁꯦ 바이바이 콩 넣어있는 짱니